ngasi ayuk pung 11:30 taba matamda None district ki manung chanba awangkhulgi Alang river da takhiba mioi ama sina fangkhre laikhidraba mioi adugi maming Lankhwan Lungang mai kawi Tamenglong ward number 5 ki Khopilong village dagi ni hairi COVID-19 pandemic asidagi ngakthoknaba khongthang kya paikhatlabasu laichat asi laksanbada achauba khudong chadaba amadi adumak mayoknari COVID-19 thengnanaba anouba lalong singi oiba point 12 yawba memorandum ama hayeng MSU MSF Desham KSA Suk amadi AIMS ki maikaidagi Manipur ki chief minister da pisingadori More Imphal lambi pakthok chawthoknabagidamak semga sagatliba Asian Highway manaki lamgi mapu amadi yumgi mapu singda famfam thokpa compensation pithokdaba taragadi akanba khongjang changsinnaba sem sare haina Indo-Myanmar Asian Highway number 1 affected committee Technopol district asigi chairman oiriba thanglam tawthangna phongdorakli Thobal district police station gi manung chana leiba kairembi khokta ngarang amasung asigi lonaba hingda usang ama maina chaktuna amanga ta thokre State asida mid donate tongningbagi chang yamna leirabasu I bank leitabagi awaba kya leiribasi koknaba Jenims da I bank ama thamnaba mari leinabasingda taksinnaba hotnaragani haina MP Dr RK Ranjana phongdukre Handak kanna kendra gi miyamgi mihut oiriba MLA singna resign tobagi hainabi ama laklibasi laibak thibani amadi tawbiganu haina Manipur People's Democratic Alliance ki convener Moirangthem Danabirna phongdukre India da handakta nauna haudokiba National Education Policy NEP lisingani kungi matangda oza sing amadi mahairoi singda hena mamut tana khanghananabagi pandamda ngasi Manipur Press Club ta nongmagi oiba seminar ama pangthokre Handak chahigi waina Aiwa India na pangthokpa Popular Queen of University TOMTV gi staff amasu oiriba loinana English Paugi news anchor Haripriya Tongbramna Popular Queen of Universe ki title fanglakre hairiba pageant asi online gi khuthangda ngarang pangthokpani BJP Kisan Morcha gi Vice President amadi Media Cell gi convener oiriba Dr KS Iskala gi mireng makhada Pradhan Mantri Ujjwala Yojana program gi makha chatharakpa oina ngasi punna beneficiary yangkhaida chak thongnaba gas yen thokre